ꯌꯦꯜꯍꯧꯃꯤ ꯁꯤꯡꯁꯤꯒꯤ ꯆꯞ ꯆꯥꯕ ꯔꯥꯏꯠ ꯐꯪꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯌꯦꯜꯍꯧꯃꯤ ꯈꯨꯟꯗꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯇꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤꯗ ꯐꯪꯐꯝ ꯊꯣꯛꯄꯗ ꯐꯪꯗ꯭ꯔꯤꯕ ꯔꯥꯏꯠ ꯂꯩꯔꯤꯕ ꯑꯗꯨꯒ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯗ ꯐꯪꯖꯜꯂꯒ ꯂꯩꯔꯤꯕ ꯔꯥꯏꯠ ꯄꯥꯋꯔ ꯃꯌꯥꯝꯁꯦ ꯁꯤꯅꯁꯨ ꯃꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯄꯅꯤ ꯁꯤꯅꯁꯨ ꯁꯤꯁꯇꯦꯝꯁꯦ ꯐꯦꯜ ꯑꯣꯏꯍꯜꯂꯛꯄꯅꯦꯅ ꯊꯥꯖꯩ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯗꯅ ꯐꯪꯉꯛꯇꯕ ꯔꯥꯏꯠ ꯐꯪꯉꯛꯇꯕ ꯃꯤꯇꯩꯗ ꯑꯗꯩ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣই ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯥꯎꯔꯕ ꯔꯥꯏꯠ ST ꯁꯦ ꯐꯪꯉꯣꯏꯗꯣꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯐꯪꯐꯝ ꯊꯣꯛꯇꯅ ꯐꯪꯉꯤꯕ ꯆꯤꯟ ꯀꯨꯀꯤꯗꯒꯤ ST ꯂꯧꯊꯣꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯦ ꯁꯔꯀꯥꯔꯅ ꯊꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯊꯥꯕ ꯉꯝꯗꯦꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯌꯦꯡꯕꯤꯌꯨ ꯁꯤ ꯊꯥꯕ ꯉꯝꯗꯦꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔꯁꯤꯗꯪꯒꯤ ꯋꯥ ꯅꯠꯇꯦ ꯃꯃꯥꯡꯗꯒꯤ ꯌꯦꯡꯕꯤꯌꯨ 2013ꯗ ꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯏꯔꯤꯉꯩ ꯃꯇꯝꯅꯤ ꯌꯦꯡꯕꯤꯌꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯅ ꯇꯨ ꯗ ꯁꯦꯀ꯭ꯔꯦꯇꯔꯤ SC and ST ꯗꯦꯕꯂꯞꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯆꯦ ꯑꯃ ꯂꯥꯛꯈꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯅ ꯆꯦ ꯑꯃ ꯊꯥꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯅꯤꯀꯥꯟꯇ ꯁꯤꯡꯅ ꯊꯥꯔꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯇꯒꯤ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤ 2013ꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯁꯔꯚꯦ ꯑꯃꯁꯨꯡ ꯏꯊꯅꯣꯒ꯭ꯔꯥꯐꯤꯛ ꯔꯤꯄꯣꯔꯠ ꯄꯤꯕꯤꯔꯛꯑꯣ ꯃꯩꯇꯩꯅ ST ꯆꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯊꯥꯕꯤꯔꯛꯑꯣ ꯔꯤꯀꯃꯦꯟꯗꯦꯁꯟꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯁꯨ ꯊꯥꯈꯤꯗꯦ ꯇꯨꯃꯤꯟ ꯂꯩꯈꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯈꯤꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯊꯥꯔꯝ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤꯕꯒꯤ ꯁꯔꯨꯛꯁꯦ ꯐꯅꯌꯥꯝ ꯍꯟꯊꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯁꯤꯃꯁꯨ ꯂꯩꯔꯦ ꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ 2019ꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯃꯇꯝꯗꯨꯗ BJP ꯄꯥꯏꯔꯦ 2019ꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯗ ꯃꯤꯇꯩꯅ ST ꯆꯟꯕꯒꯤ ꯃꯇꯥꯡꯗ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯤꯌꯣ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯥꯔꯇꯤꯀꯜ 342ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯇꯩꯅ ST ꯆꯟꯕ ꯑꯃꯁꯨꯡ ꯆꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯟꯕ ꯑꯃꯁꯨꯡ ꯆꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯔꯤꯀꯃꯦꯟ ꯊꯥꯔꯀꯥꯟꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ RGI NC/ST ꯂꯥꯛꯄꯗꯨꯅꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯗ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯈꯤ ꯁꯤ ꯅꯈꯣꯏꯒꯤ ꯃꯊꯧꯅꯤ ꯅꯈꯣꯏꯅ ꯔꯤꯀꯃꯦꯟ ꯄ꯭ꯔꯄꯣꯖꯦꯜ ꯊꯥꯔꯛꯀꯗꯕꯅꯤ ꯔꯤꯀꯃꯦꯟ ꯊꯥꯔꯛꯀꯗꯕꯅꯤ ꯁꯤꯗꯤ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯏꯊꯧ ꯅꯠꯇꯦ ꯅꯈꯣꯏ ꯍꯥꯟꯅ ꯊꯥꯔꯛꯑꯣꯅ ꯃꯈꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯔꯛꯈꯤ ꯁꯤꯗꯁꯨ ꯔꯤꯀꯃꯦꯟ ꯇꯧꯈꯤꯗꯦ 2021ꯗꯁꯨ ꯆꯦ ꯂꯥꯛꯈꯤ ꯑꯃꯨꯛꯁꯨ ꯂꯥꯛꯈꯤ ꯁꯤꯗꯁꯨ ꯔꯤꯀꯃꯦꯟ ꯇꯧꯈꯤꯗꯦ 2022ꯁꯨ ꯑꯅꯤꯔꯛ ꯊꯣꯛꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯤꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯊꯥꯈꯤꯕꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯇꯒꯤ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ 2022ꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤꯔꯛ ꯊꯣꯛꯅ ꯂꯥꯛꯈꯤ ꯑꯗꯨꯗꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯆꯤꯟ ꯀꯨꯀꯤꯗꯒꯤ ST ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯑꯔꯖꯨꯟ ꯃꯨꯟꯗꯥꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯆꯦ ꯂꯥꯛꯈꯤ ꯑꯗꯨꯁꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤꯗꯦ ꯔꯤꯀꯃꯦꯟ ꯇꯧꯈꯤꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯔꯤꯀꯃꯦꯟ ꯇꯧꯔꯛꯇꯕ ꯃꯃꯥꯡ ꯁꯔꯀꯥꯔꯗꯒꯤ ꯍꯧꯖꯤꯛ ꯁꯔꯀꯥꯔꯗꯒꯤ ꯂꯣꯏ ꯇꯧꯈꯤꯗꯕ ꯃꯌꯥꯝꯗꯨꯅꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯦ ꯑꯗꯨꯅ ꯑꯃ ꯍꯨꯟꯅꯕ ꯊꯕꯛ ꯇꯣꯛꯑꯁꯤ ꯁꯣꯏꯅꯔꯝꯕ ꯉꯥꯛꯇꯅꯤ ꯁꯣꯏꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯣꯛꯊꯣꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝꯁꯦ ꯀꯟꯗꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯒꯤ ꯀꯟꯗꯕ ꯌꯥꯗꯦꯀோ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯆꯍꯤ 1.5 ꯐꯥꯗꯕꯒꯤ ꯂꯦꯟꯖꯜꯂꯛꯏꯕ ꯑꯩꯈꯣꯏ ꯋꯥꯔꯤꯕꯁꯦ ꯍꯌꯦꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯆꯥ ꯏꯁꯨꯗ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯊꯣꯛꯍꯜꯂꯣꯏꯁꯤꯀꯣꯅ ꯍꯥꯏꯔꯒꯗꯤ ꯐꯪꯐꯝ ꯊꯣꯛꯇꯅ ꯐꯪꯉꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯃꯔꯝ ꯆꯥꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯄ ꯐꯪꯐꯝ ꯊꯣꯛꯄꯗ ꯐꯪꯗ꯭ꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤꯗ ꯐꯪꯗ꯭ꯔꯤꯕ ꯔꯥꯏꯠ ꯃꯌꯥꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯜꯂꯛꯑꯒ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯦꯂꯤꯇꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯁꯤꯒꯤ ꯏꯔꯥꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯗ ꯄ꯭ꯔꯖꯥ ꯆꯃꯝꯅꯍꯟꯕ ꯃꯥꯟꯕ ꯑꯃꯅ ꯑꯃ ꯇꯧꯕ ꯁꯤ ꯇꯧꯕꯤꯔꯅꯨ ꯀꯝꯄ꯭ꯂꯤꯠ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯦ ꯁꯤ ꯇꯧꯔꯗꯤ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯐꯝꯃꯤꯟꯅꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯂꯥꯎꯅꯔꯒ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯟꯅꯔꯒ ꯁꯤ ꯇꯧꯃꯤꯟꯅꯔꯁꯤꯀꯣ ꯁꯤ ꯑꯜꯇꯤꯃꯦꯇꯝ ꯑꯃ ꯄꯤꯃꯤꯟꯅꯔꯁꯤꯀꯣ ꯍꯥꯏꯕꯁꯦ ꯈꯟꯅꯕꯤꯌꯨ ꯑꯗꯨꯅ ꯈꯪꯗꯕꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯆꯃꯝꯅꯕ ꯌꯥꯎꯔꯤꯕꯁꯦ ꯁꯤ ꯆꯃꯝꯅꯍꯟꯕꯤꯒꯅꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯈꯪꯖꯩ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯄꯥꯋꯔ ꯄꯥꯏꯔꯤꯕ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤꯅ ꯐꯪꯗ꯭ꯔꯤꯕ ꯔꯥꯏꯠ ꯐꯪꯗ꯭ꯔꯤꯕ ST ꯐꯪꯕꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯄꯨꯂꯞ ꯑꯃꯠꯇ ꯄꯨꯜꯂꯒ ꯔꯤꯀꯃꯦꯟ ꯇꯧꯅꯕꯁꯦ ꯁꯔꯀꯥꯔꯗ ꯄꯨꯂꯞ ꯍꯥꯏꯃꯤꯟꯅꯁꯤ ꯁꯔꯀꯥꯔꯁꯨ ꯑꯃꯨꯛꯇꯪ ꯁꯤꯒꯤ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ꯊꯥꯕꯤꯅꯕ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯁꯤ ꯐꯪꯗꯕꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯋꯥꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯔꯤꯀꯃꯦꯟ ꯇꯧꯕꯤꯌꯨꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛ ꯃꯄꯨꯡ ꯐꯥꯅ ꯑꯝꯇ ꯌꯥꯏꯐꯍꯟꯁꯤ ꯑꯃꯒ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯉꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯍꯨꯟꯅꯔꯒ ꯉꯥꯡꯅꯔꯒ ꯇꯧꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ